Manipur State Credit Guarantee Scheme MCGS ngasi Chief Minister na hongdokre state asi chawka thaurangda khongjal yang na changsin minadra amatawai bagi wakalon da laibam matau tai hai na phongdokre Thasigi mapandagi taraga humdoi fawba leptana chathagadoriba National Postal Week manung chanang asi Imphal Post Office Manipur Subdivision da Mail and Parcel de palan thauram pangthokre Manipur su World Side Day ki thauram pangthokre Manipur State I Bank thasigi aroiba saruktagi mathau tawba hauragani haina Health Minister Dr. Sapam Ranjan na phongdokre Amasung Imphal East District ke sabung khokunauda kuki kulai paiba singnang asi nongmai kapsilaktuna attack tawrakpada khol ngakpa ahum sokle